पाउचेदगी युफम ओइबा मरोइबा पाउ खरा अपडेट तौजरी lamai thabagi faraba mioi mangkiba pombagi tekchak phonara barul chanhangré weightlifter mirabai chanu de lupa lakh tara pibida cabinet na warip lokhre Manipur Forest Rules 1971 muthalaga Manipur da umangilam kanar bahiyana kansinba anaubarul amana mahut chillaga chanhanana ba Manipur lenga ki cabinet mifam na ayaba pikhre anaubarul asigi makada rule thugaiba mioi singlupa lising yang kai phawa file thian ba yauna umangilam mag takhan bada chena ba sing amanga ta puna makhoidage mamal khongatpa yauri Tokyo Olympics ki qualified oikhrawa weightlifter mirabai chanu ba pungning thogat poina lupa lakh tara gi senfam incentive oina pina na bangasi gi cabinet mifam na warip lokhre CM secretary tangasi ayupung tara makhai ta badagi hawraga nungtil pung ani makhai rom ta ba matam phawba jathaki ba cabinet mifam aduna Manipur Forest Rule 1971 asi muthalaga Manipur Forest Rules 2021 asi chanabada ayaba pikhibane cabinet na jakifa sing Manipur Forest Rule 1971 muthalaga nauna semba Manipur Forest Rule 2021 chanana puwari blokhe Tokyo Olympics Games the saruk jagadavi welfare saikhom mirabai da pung thogat poina lupa lakh tara pibada yarakre lam leiba yonbagi restart tobada thamlamba athingpa komthokpa yanakre Greater Imphal Ring Road Chamber sokadaba lam mapu singdagi hakthengna sel piraga leiba amadi athubada thabak awanba maka tarakpa atopa pau amadana Apunba Manipur ama sagat na ba miyengda lengak na thabak tawduna lakli sa minister Manipur lengak na Apunba Manipur ama ki miyeng sa sakwat tawrang ki thabak sing changsin duna lakli ay na sa minister Thomjinkhre pere na Pangthoklagani BJP Manipur Brtish na sinduna Dr. Shyama Prasad Mukherjee ki mapu kumon amade Balidan Divas ki saruk ama wena July 3 phawba chathagadaba pak sanna u thabagi thoram hawdokladuna si minister na wafam asi ai ki bane si minister N Berena hai Dr. Shyama Prasad Mukherjee asi yamna asanba piyang leiba lisingba amane magna apunba India amagidam miyang thamlam khibane India da firal amma constitution amadagi heda lehendana bagi wafam magna hawdoklam khibane maki kathokba amadi asanba miyang na India bo semkanana bo khonaramba adu sakhang boina BJP na masigi mandal amadi masab marek meribalup sing yauna ngasi dagi hawraga July 3 phawba Manipur gi ching amadi tam khaina faksana u thana na thabak sangsin ba hawbane ngasi dagi hobgodur ba khongjang asi ki manung da u pambi lising humpu dagi lak am phawwa thana na pandam thamle asi gumba u pambi paksana thabagi thabak asi da miyam mateng pangbiu aike mangai Manipur gi ching da leiriba sakhang laba sing gi forup sing asi yauna tam da leiriba miyoi sing punna apunba Manipur ama semna da breng na sangchin dura lak pane laingang na go to hills go to village ki makhada thabak kya tauri amadi community khudimang na drug ki mayuk ta punna sangchen minare Lengang asina forup khudimak masa gi identity singhak to na thamjab ngamna ba forup khudimak ki oiba museum amam sanan ba lengang na changcheli aike ngasi ki thoram madu BJP ki minister sing amadi MLA sing su sarok yake Barak thong ykhidre lambi da gari pandona lerak pa numit humni sukhre Imphal Jiribam lambi gi Barak thong jadabada gi Jiribam lomda gi lakpa pot thanna yaoba truck ya amari Imphal da gi Jiribam lomda chatki ba truck sing thong jadabana maram porga lambi da pandona lerak pa numit humni sure haire Pauche asina mafam adu da leiba driver khara ga wari chana bada ai haukiba that amarong ki mamang dagi Barak thong asi yelom da develop lerak bane loina na trucksing amage mathang da amma yamna lan ngai na landona lak bane haukiba nabit humni ki mamang dagi thong asi trucksing lan ba yada dun lerak bane amade Barak thong ki na ki da trucksing pandona lerak bane haujik jiri bam lom dagi lak pot thanna yawa truck chahong ki mathakta lambi da paring lengduna leire Barak thong manakta ki paring lenglakpa aduna truck sing nung talal phawba kilometer ahum hena sangna paring lenglaga leiki aire masiga loina Imphal lomdagi lakpa truck kya su Barak thong manakta haujak phawba panduna leire NSID CL gi miyoi sing ngasi khakta dagi yadaba thong adu semjenba hawbaga loina ayengde semjenba loiraba yai aire amaromda Barak thong jatri ki manungda nung talal manakta leiba paili suspension brace adugi Slab sing jadabana truck sing tatana puthabagi tawdok thokle aire thonga si slab jadabada gi anang su pot pu but truck ama puthaduna gari lan thok lanjin tawbada apan bathoki yadaba thonga dunga si semjen duna gari lan ba hokre aire COVID-19 laisat ki tamthiraba marak asida lambi asida driver singna asumna matam changna faidun leiba asina bakhoida mi paiba phawle aina driver sina bakhatana phangdorakle
Kakching ki dish office ta Cheng piyu haina Thomjinkhre thawal dish na Cheng suna pidrbdi Action Lougani Warning toukhre. Kakching dish office ta makai adongi jam labana pi sing na makhoi ki PMGKAY ki phangpham tokpa Cheng suna piyu makhoi ki hak mat pi ganu napsa ki card holder sing da Cheng suna piyu. Cheng suna pidrbda ki mayukta me kun mapan amasung chun tarada wakat cherol pisin khrabasu thabagoina onthokte haina kolau ke asu lauke. Barak asida Thobal district ki DC rangna mai rang Peter nangasi thoki bawrak amagi matungina. Thobal district ki ona fair price shop kodimuk na PMGKAY amasung napsa gi Cheng ration card holder sing da suna pina na bakhankhre. PMGKAY gi Cheng sing adu AAY amasung PSS yaoba jauna napsa gi card holder sing da thagi oina beneficiary amham da Cheng kg manga lemna pi gadabane. AAY gi ration card holder singna kg de lupa hongi sang da kg kunthra manga aduga PSS ki oina su Cheng kg de lupa hongi sang da ration card holder singda thagi oina beneficiary da napsa gi Cheng kg manga pi gadabane. High border si mari leina basingna ngak nasat kadabane karigumba fair price agency singna PGS ki norms amasung guidelines sing asi indaba tarabadi makatan order thoktuna license cancel tawba yauna logi matung ina FR lodge tawgani aire. Atop pau amadana Russia ki land ki plane amadi Jahaj singna Brtish ki land ki Jahaj ta target toukhre. Brtish ki land ki Jahaj amana Crimea ki manak dangna Thomjinkhre matamda Russia ki land ki plane kun amade Coast Guard ki Jahaj ani na matung inaduna sena ki bagal loinana warning shot ka pa amade Jahaj aduna lakada balambi da bomb tha dhakre an officer report amana phangdorakle. Britain ki Ministry of Defense MOD ki makedagi aikibada warning shot na sing bakapa ykhidre hari adum monamak Jahaj adu da tungkiba BBC gi correspondent amana phangdokibada Russian plane singna harassment pibi ki thong sing chathai aire. BBC ki defense correspondent Jonathan Bell na phangdokibada masing jangloba lan ki plane singna nongthakta paisilakwa ki makol tafa phangki amadi masi ki matung tarakpada radio de yangti bi oiba warning piraki. Masina manam oraga navy ki crew members singna mayokna pagidamakta sem sabagi thong chathake. British ki land ki Jahaj adu ki mathakta Russian plane kun ki mathakta paisalakhi amade Russian Coast Guard ki Jahaj ani na madung coin inarakhe. Russia ki mekede ki claim tawribada makhone annex tawkhroba Crimea amane masi ki akui de leiba ising ge lamdam ge sarukda Britain ki lal ki Jahaj na nem kaina sangsen ki adom moinamak Britain adi Ukraine ki ising ge lamdam ki saruk phawr ga satpani aire. Ukraine amadi Georgia ki lona bada leiba international ki oina recognize tawraba lambida Britain ki land ki Jahaj ISMS na satkibani aire. Russia ki megeda UK da mangson no warning pirakhibaga loinana Russia ki megeda ki UK da mangson no warning pirakhibaga loinana Britain ki Jahaj aduna chatliba mafam adu da manak naknaba Black Sea da land ki exercise pangthoklagani haibi wafam khan khrabane. British ki Defense Secretary Ben Wallace na statement amada phangthokhibada HMS Defender aduna routine oina mathau pangthokpa chatpani masida Russia na niyam kain annex tawkhraba Crimea ki lamdam gi sarukta changsil banate international ki oina recognize tawraba traffic corridor ki sarukta sangmani aire. Russia anadi thodok adu Crimea ki kha thangba ke violent ki manak takna thokpani aire. British ki land ki Jahaj ISMS Defender aduna chathakiba thong adu UN ki convention ki lod akai bani aire. Performance Lenglaga class 12 ki Parikhya phal Laothokpada yningdba Leirbdi optional Parikhya ma Pangthoklagani. India government ki Apunba meeting makada Central Board of Secondary Education CBS in loba Chahi class 12 ki Parikhya phal Maheiroi singna mamangi Chahi hongda thamkiba performance ki record na dragana mamangi class 10 ki competitive exam da lekhiba assessment ki matungina Laothokpada pendaba yningdba leirakpa tarabadi thonganba optional Parikhya ma Pangthoklagani haina agency ki pauna aire. Sarkar ki meeting makada Central Board na performance record matungina Parikhya ki phal Laothokani haina central government ki mohotsinba Attorney General of India na nahan Supreme Court of India da sarkar ki waiba statement ama thamkibadu ki makhataba support hoina board asigi controller of examination Sanyam Bharducha na performance yeklaga Parikhya phal haidorakpada yningdba Maheiroi singki damak tokhaiba option pinaba oina main subject ngakta ki oiba Parikhya ama singari haipagi wafam asi affidavit oina Supreme Court ta lankatuna khankhibani haire. Barak asida Aranba pau sandoklubagidamak Maheiroi ama sahi marigi fadok pikhre. Egyptian court amana aukiba Leiba Numit University Maheiroi ababo Aranba pau sandoki haibagidamak Chahi mari jail gi fadok pikhre aire. Vienna da Leiba Central European University amada master gi thakta
Mai tamliba Maheiroi Ahmad Samir Aranba Pau Sandoge Amade Lalhoba Group Amagamari Lane Habiki Maranda Hokiba February Tada Egypt authorities in the Mahpo Pazin Kibade Adamoinamag Magna Sandoki Hariba Aranba Pau Amade Magna Yawi Hariba Lalolup organization Aduki Matanga di authorities in the Wafam Amanda Pangthoklagani New Cairo the Labor State Security Court Amana Samir Busahi Marigi Zelki Padok Piki Bagaloina Aranba Pau Sandoklubagidamak Egyptian Pound Samangatin Bakanke Arubit contents in the Sigimaru Pau Karasi Pau Thomjinkhre Manipur local news YouTube channel amadi Facebook page asidagi yengbiri popuna pathakasari channel asina tomda kanarabadi subscribe tawbidribasina subscribe tawbiro bolena like and share tawbusu kawi gudumna makbo amukhan thakasari